Manipur Top Channel dagi video amta thagasagi ngarang phongba sifongda November gi tang 13 yongna tan yenbagi fibam tagadawri Manipur gi saktam kaihaloi hairiba RN Ravi na fawba waroisin asina singtam gi marida akeiba lakadawri hairi Indo Naga gi waroisin na Manipur gi saktam da kari su kaihaloi haina center gi lusingba sing yauna Manipur gi Chief Minister amadi MP RK Ranjana miyamda phongdokpa laikrabasu waroisin asigi interlocutor oiriba RN Ravi masamakna fawba waroisin asina maram oiraga Manipur gi matam kuinadagi laiminarakliba nungsi mari adu mangkigadra haibigi akeiba phongdorakli waroisin asina maram oiduna hauzik chathariba section mifam amadi miyamgi kholao asida khangma ngamdraba Narendra Modi na lamdam asida lairiba stakeholder singa wari sanabagi tangai fadaba lai haiduna interlocutor masamakna wari sananaba khanganba laikrabani hairi adubu laibak thibadi waroisin asigi aroiba tangkak yauraba fawbada wakhal manana amadi pukchel sengna Manipurda lairiba sing amasung tamda laiba CSO singbu punna kauduna faminanaba ngamdaba haibasi center gi asoiba amadi adum mamita dun uri amasung karigidamak Kohima da United Naga Council UNC gi mihut sing khaktamak tongana unaribano haibasi hangba yaba wahangni RN Ravi masamang phongdokkibada traditional brotherly relation da ahongba kya lairi hairi singtam amata oina lainaba thorang kaya paikhatkani hairabasu yongna tan yenbagum singda leiba CSO singdana ama tamda leiba CSO singdana ama haibigi hainabigi listat hauzik fawba leptre stakeholder sing unagani hairaga Manipurda base tawduna United Naga Council UNC bu Manipurda unabagi mahutta Nagaland da unaribe masigi nunggi oiba wakhalon karino Rabina USC gi lusingba singna tamda lairiba miyamga nungsi sanana asumna laimina hairakpagi maramna karino haina phongdorakli miyam and thank you